ngasi numida waram phongkiba tuan tuan manipuri siphongsing amasum thokiba thawdo wathopsingdagi maruoibe I pausing khongasaraga manipur top channel gi maikei mayamda thamjagi ahanbada Yum Mei thadoklamle Chennaba ahum Phare nongpok sangmai police station gi manung sanba sikhong khunauda leiba MD Zawed Khan se kuntragani thu apokpa MB Islauddin gi Yum Mei thadokpiramle lupa lakh kun gomdoi rong gi pose amanga ta thonkhre Chennaba mioi ahum Phare hari thawdo singarang Pung tara makhairom tarakpa adwaida thokibani amasum thawdo sida Chennabani haina mapa macha ahum ngarang police na fakhre pharaba mioi sing adudi sikhong thongthabidagi MD Firoz Khan se nifuga taret apokpa lekhidraba MD Abdul Hai machanupa MD Nawaz Khan se kungani thoi MD amadi MD Parwaz Khan se kungani hari thawdo sida Chennaba sing athupada ain gi matik chaba serak pibina bangasi nongpok sangmai police ta lamdam adongi miyamna thomjin kibaga loinana sikhong community hall wakat mi phamkhre wakat mi pham adura saruk yaraduna mai saklaba yumbu MD Zawed Khan phungdorakpada ngarangi thawdo si kari gi damakta tawribano haibadu tasena khangde ngarang ayuk Pung tara makhairom tabada MD Firoz Khan MD Ibungo se yankhai manga apokpa lekhidraba Abdul Aziz mayamba MD Tombi se humfu amadi Amza Khan se kuntra manga apokpa MD Tombi MD Amu se yankhai apokpa MD Abdul Aziz amadi MD Pisak se humdra apokpa MD Abdul Aziz na lusinglaga khutpu mi sibya bathang yot petrol na singba puraga lakhi imung da sangshilaglaga posei thugai bhoraki tungda petrol Yangsilaga Yum Mei tharakhibani loinana maki mama amadi machanupadsu phuseibi thabak satharamki lebak thiba thawdo dura chaka mari panba gari ani chaka ani panba gari ani washing machine ama refrigerator ani iron godrej ani syntax ani DSLR camera ama sana mohor taraga mari maki mananupagi yum sanaba thamba amadi maki farm ki sel lupa lakh manga amadi lupa lakh manga romgi oigadaba furniture gi polam sing amang ata tokan bikre hauja hujiksu sai humpu suraba mama wakhal soiraga leiri thawdo asida Chennaba sing athubada fabiyu ain goeba matik chaba serak pibiyu loinana makhoigi mangan bikraba pojai sing asi hanjin hanbiyu haina sumari leinaba authority singi pungning sing silakli atopa pawmana BJP ki ticket fanghaudraba Dinesh Chandrana Chief Minister gi mawang maktada sapam kebabu mapung fana sagotkani haina phongdokre Handak pangthokadoriba assembly mikhalasida pasoi kendrada BJP gi independent candidate oina sungthoktuna ticket tanabada fanghaudraba W Dinesh Chandrana BJP gi ticket fangraba sapam kunjakesor kebada mapung fana sokolagani haina ngasi Chief Minister gi bangaloda BJP gi ticket fanghaudraba W Dinesh Chandra bu harautayamna okpagi thoromda phongdokre ngasi Chief Minister Bangaloda W Dinesh Chandra bu Chief Minister na harautayamna okpagi thoram aduda pasoi kendrada BJP gi ticket mirep oiduna mikhal thengnaga doriba sapam keba MP ningthaula sem sana jawba madi pasoi kendrada W Dinesh Chandra bu mapung fana sokotpa BJP gi worker kya marum sing saruyaki Tharamadu Chief Minister N Berena phongdokibadi BJP gi ticket fangaudre haidun independent candidate singna nungaitaba tawigano madugi muhuta ticket pigraba candidate aduda mapung fana sagot piduna BJP gi di ticket fangraba mirepta mapung fana sagotli haibadu thabangna utpiduna BJP party asina mapung fana lengak sasan tawba ngamna bohnabiyu BJP gi ticket fangaudraba W Dinesh Chandrana sapam kebada mapung fana sagotkani haina phongdokibasi thaganingaini sapam kebana soidun handa chemical sida mai pakani loinana handa chemical sida BJP na majority oiduna BJP gi lengak lakpa matamda BJP bu thamoi sengna nungsijaba W Dinesh Chandra gi damakta yaifanaba thabak Manipur lenga na pangthoknaba honagani hainasu Chief Minister N Berena phongdoki hainasu palakli atopa pawmanamo amsona Manipur Technical University gi administrative block amadi BC office thingjinkre Khunayamagi Younglen Saru Oriba education sector amadi academic institution singda aran ahui satharakpa matamda All Manipur Muslim Student Organization amso amadi lebak miyamna kaidongwai tumina laithokloi haina Manipur Technical University MTU gi authority na khangjinba chumgani haina amso headquarter gi HRD secretary case Dilasnana press ta thadorokpa sirolamana haidi
Sirol asina hai iramdam asigi technical education gi lamda asauba awonba malakani haina lebak miyamna thajanaramba amadi manglamba manglana dudi MTU da ngasi maksathariba aranba asoiba thausil kya asi maril tengna singdoktriba fawbadi oithoklaroi MTU gi anisuba BC oina lana hapsinkiba Dr. Babesor Tongbrambu Masana Moral Ground Pham Thadoknaba amadi Lengakna Kupna Yingsinduna Lebak Irang Hawondanaba Amsona Numit Tarenigi Section Warol Ama Thamkiba Adubu Ikai Khumnabigi Muhutta Anekpa Khutpu Khara Thadoktuna Kihalakpa amadi Lob asibu selna themnaba honarakpa asina MTU gi authority na aranba thausil khara sathare haibadu mapan thulakli haina su phungdorakli Makasa Tarakpoina to Papaukrana National Sport University gi issue sing yingsin binaba AIMS na PM da memorandum pisinkre National Sport University gi housing lariba issue sing yingsin binaba apunba imagi masani AIMS Manipur gi makedigi lebasi gi Prime Minister Narendra Modi da memorandum ama pisinkre hadi AIMS gi makedigi pisinkiba memorandum aduda palibadi Manipur gi miyam Sana khona bada hena haithoi singthoi boiri Manipur si pologi horak phamsu oiri bani Manipur apik state oijarabasu leba sida khwaidi gi faba sanaroi kya puthoktuno lakli masimang state asibu sports ki power house ne haina khangnari bani kumja english ingani ga taraga mari gi jun saisat marida matamadu gi youth affairs and sport minister oiramba Sabananda Sonowalda AIMS ki Members singna National Sport University thamna bahijaki Manipur Sport University thamna bagi ayaba supiraki lonena hanagi Finance Minister Arun Zetlina lupa crore samagi senpam sanction toraki kumja English ingani ga taraga treta Prime Minister Narendra Modi na National Sport University ama Manipura sinnabiki amari kumja English ingani ga taraga nipan gi March saisa taraga tarukta University asi Sana ore uyum tamki adubu leibaktividi lamgi sayetnabana maram oiduna sadana laiki haina spausna makhatana su phungdorakli loishilakpoina to papao mana bank customer singi sana kanglon sing semdokre sayisi gi oina ani suba tha sangsilakhibaga loinana SBI ICI Bank of Baroda amadi Punjab National Bank yauna makok thongba public sector amadi lanai bank singda customer singna ngakna sakadaba sana kanglon sing semdokre SBI gi oina immediate payment service IMPS transaction gi are pasang adu hengaikre thasigi seset amadagi hauna customer singna lupa lakh manga fawa transaction tawbu yaragani masi mamang are pasang adu lakh ani oiramba adudagi lakh ahum hengalabani SBI na sale transfer tawbugi service charge adu IMPS ki makhada GST yauduna lupa kunda fix tawki Adumapu net banking, mobile banking natragana yono na singba digital gi kuthang na tawa transaction singi oina di service charge lawroi hairi henasu paus na makata na su phongdorakli aduga mem hauziki oina di matang se lusinjarage amasum pathosagi bri soi gi balan ki pakya yawrusu mem na ngakpi gani matam gi ba maroi bi pausing su mem dele palaitana update pizara kainasu channel sigi mekedi gi su mayangi mafam na thamjari and thank you